ताबीरिबा मदि येंबिरिबा पुनपु हेमचंद्र सोइबमना तरामना ओक्सबग लोइनना नोलुकना खुरमजरी लेपा लैतना हप्सरक्लिबा सोरेन पाहारिबा वारी असिगी तरुक सुबक सरुक मियामदु कतोल तमजरी वारी असिबु इबिरक्पि रोनीबुला ओक्रम रोहित गारीदु तमना लाकली मनाक यौसिलक्पदा खंगौदना अकनबा साफु अमना मकोकता थोमलखी रोहित मकोकतु पाइरगा मनिंगदा तपना ओंथोरई रोहित की गाड़ी ममांगदुदा नुपा अहुम मरी सैतुप अममम पाइदुना याम उचितना मचिंदा चप चप साइदुना नोकमी लेप्तुना लेरमी रोहित मकोकता थोंखिबा सैनादुना लैरिबा मियोइसिंगदु फावा मयक फजनक उबा फंगलमदे मसादु वारक्तुना मखादा खुरु खुलाई तांजादुदा थादोइसु गाड़ीदगी कुमथरक्लगा नुपासिंगदुगी ममांगदा लेप्तुना रोहित नोकमी येंगलगा हारई नंगना अइबु नुपीनी हाइदुना नमजा नमथेक्पीबा मदुगी लमन्नी अइना सिंगलिबसे नंग लैरबदी अइगी नुंसीबा महाकपु अइगी ओइबा फंगलरोय अदुना अइना नंगबु नुंगाइबा संसार अमदा थाबीरगे हाइदुना नंगबु मफमसिदा पुरक्लिबने अइ नंगबु सुकनुं नुंसीबा फावकिदे नंगोंदा लैगे खन्नसु नुंसीखिबा नत्ते हौजिक्ति नंग आ मथक्ता नुंगाइना लैरुनोने को असि हाइरुदुना थादोइना मोमोनोय रोहित मपी इरा चेन थादोइद वारौना येंगदुना याम वाना थादोइबु निंगमदना कौजै थादोइ रोहित की मनाक चंगसिलक्लगा रोहित की अकोइबा कोइना चत्तुना यामना उसितबा मिनोक्ता नोक्तुना ममांगदा मुक लेपी अदुगा थादोइना नुपासिंगदुदा इंगित पीरगा रोहितपु नुपा मयामदुदा फुहल्ले थादोइदि मदु उरगा नोक्तुना येंगलगा लै रोहित थादोइना तौरिबा मवोंगदु असुक्की मतिक नुंगाइजरमदे थादोइदा नुंगाइतना येंगजै रोहित अरोइबा ओइना थादोइदा कौगे तौबदा तुंगदगी नुपा अमना रोहित की पुक नाचेपता थांगना थिलै रोहित थांगे तौरंबा मखोंगदु मनिंग हनदुना चैनादु खांगली चैनादुगी मरक्तुदा थादोइदा वाना नुंसिना येंगजरै थादोइसु नोकना चंगसिलक्लगा रोहित की ममाइदु थांगतलगा हारि नंगुंबना अइंगोंदा सिंगनाबा हाइबसे नंगी लाइबुक थिबनी होय नंगना अइ नुंसीबा हाइबा अइ खंगी अदुबु अइ नंगबुदि सुकनुं नुंसीदे अइगी थमोइना नंगबु नुंसीउ हाइबा सुकनुं ngamde अदो ngasina नंगी अरोइबा नुमितनि नंगी अपामदो हाइरोदना रोहित थादोइना तौरिबा मतौदु मागी पुंसीदा अदुमना तौरकनी हाइबा अमुक्ता खनखिद्रि अदुबु थादोइ नुपी ओइजरबसु नुपादगी हेना साथीबा नुपी हाइबदु ओइरमले रोहित मपी ताना वाना हारई दोय अइनादि नंगबु थमोइ सेंना नुंसीखिबनिको ngasi फावो नंगीदमक लेखिबनिको नुमितुगी थौदोक्तो अइ इसा खंगना नंगबु मांगहनगे हाइना खनखिबा लैति अइसु नुमितो ज्ञान ताखिदे अइना ज्ञान तारकपदा नाहका लैमिनरमलिदु अदुगा अइ नंगोंदगी लापथोके हाइनासु खंदिए अइ नंगबु लौगे खंजखि ngasisu nangidamक लेपली अदुबु नंगना अइबु यामना लाना खनबिरमले अइ करिसु खंदे नंगनाबु पेनी हाइरबदि अइ हराव हरावना थवाइसे थादोके थादोइ रोहितना हाइरिबु वादु तारुबदगी थादोइ रोहितता ngakna yengai थादोइना रोहितता खल्लुबगा रोहितना माबु अदुकी मतिक नुंसिरमबदु उबदा थादोइ मपी इरा चेनना रोहितता yengai रोहित वा ngangbadi ngamjada चैनादुना थादोइबु येंगलमलगा ममित्तु वाहना पांगलक्लगा मखुत्तु थादोइगी माइकै तमना थांगलै मखुत्तु थांगतपा यौरमदना रोहित ममित्तुदा थादोइदा येंगलदुना अरोइबा सोर होनखिरमी थादोइ रोहित की मनाक्ता चेंसिनदुना रोहितपु कोलगा कपलमी रोहित अइ लाले अइना नंगी नुंसीबाबु नसागी ओइजाबा थीबगी नुंसीबानि खलुरे अइसे कयादा वाखल थेलुरबनो अइना नंगबु मिराइरुबा अमदि इचाबु अइना मांगहलुबा मसिगी पाप अइ सोइदना पुरगने अइबु अमुक्ता ngakpiramखु रोहित असुमना थादोइ मची उंगदुना रोहितना माबु नुंसीबिरमलगा माना रोहित ओटखिबा नैखिबा मयामदु निंगसिंगलगा कपतुना खांगजै ममासु मचागी मतौदु नुंगाइजते मचाना हाइबदगी थाइबेमसु लोइना खंगलबने चही अनि अहुम हौख्रे कुइरक्लबनिना थादोइसु रोहित की वाखल काउख्रे थादोइगी मपाबुंगी ममानबगी मचा अमदा थादोइबु थाजनबा हाइदुना मसा खंगदना वा लोइसिनरमी पाउदु ताबदा
ꯊꯥꯗꯣꯏ ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯔꯕꯁꯨ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯊꯥꯗꯣꯏ ꯊꯥꯅꯤꯜꯗ ꯆꯦꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯕꯨ ꯃꯄꯥꯕꯨꯡꯅ ꯃꯥꯒꯤ ꯋꯥ ꯏꯟꯗꯦꯅ ꯏꯟꯊꯣꯛꯈ꯭ꯔꯦ꯫ ꯆꯍꯤ 5 ꯍꯧꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯊꯥꯅꯤꯜ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯖꯩ꯫ ꯑꯗꯨꯕꯨ ꯆꯍꯤ 5 ꯁꯨꯔ ꯐꯥꯎꯕ ꯑꯉꯥꯡ ꯌꯥꯎꯗꯕꯗꯨꯗ ꯊꯥꯗꯣꯏ ꯃꯇꯝ ꯆꯨꯞꯄꯗ ꯊꯥꯗꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜꯅꯗꯤ ꯊꯥꯗꯣꯏꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯃꯥꯍꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯂꯧꯈꯠꯄꯤꯔꯦ꯫ ꯊꯥꯅꯤꯜ ꯊꯥꯗꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯍꯥꯟꯅꯗꯒꯤꯗꯤ ꯍꯧꯖꯤꯛꯅ ꯊꯥꯗꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯄꯗꯒꯤ ꯈꯔ ꯁꯥꯐꯔꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯪꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯃꯆꯥ ꯌꯥꯎꯅꯕꯒꯤꯗꯃꯛ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯇꯥꯛꯄꯤꯔꯝꯂꯦ꯫ ꯊꯥꯗꯣꯏꯅ ꯅꯣꯡꯉꯥꯜꯂꯒ ꯊꯥꯅꯤꯜꯗ ꯇꯝꯂꯒ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯇꯥꯛꯄꯤꯔꯝꯕꯗꯨ ꯀꯠꯆꯔꯨꯔꯦ꯫ ꯊꯥ 5-6 ꯂꯩꯔꯒ ꯊꯥꯗꯣꯏ ꯃꯤꯔꯣꯜꯂꯦ꯫ ꯑꯉꯥꯡꯗꯨꯅ ꯊꯥ 9 ꯁꯨꯔꯛꯄꯗ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯊꯥ ꯁꯨꯗꯅ ꯂꯥꯡꯂꯦꯟ ꯄꯣꯛꯂꯔꯦ꯫ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯊꯥ 4 ꯁꯨꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯊꯥꯗꯣꯏꯅ ꯍꯤꯞꯂꯤꯕꯗꯨ ꯃꯥꯒꯤ ꯃꯊꯛꯇ ꯃꯤ ꯂꯩꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯄꯗ ꯃꯩꯒ ꯃꯝꯕꯒ ꯊꯥꯗꯣꯏꯅ ꯍꯤꯞꯂꯤꯕꯗꯨꯒꯤ ꯃꯊꯛꯇ ꯆꯦꯟꯕꯗꯧꯅ ꯃꯃꯤ ꯁꯥꯃꯤ ꯎꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯗꯨ ꯐꯥꯎꯕ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯅ ꯃꯣꯟ ꯃꯅꯥꯛꯇ ꯂꯩꯕ ꯂꯦꯝꯇꯨ ꯂꯧꯔꯒ ꯍꯦꯛ ꯀꯥꯞꯁꯤꯜꯂꯨꯕꯗ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯃꯃꯥꯒꯤ ꯃꯕꯨꯛ ꯃꯄꯥꯗ ꯊꯦꯡꯗꯤ ꯊꯦꯡꯗꯕꯤꯗ ꯄꯥꯏꯈꯠꯄꯒꯨꯝ ꯊꯥꯗꯣꯏꯗ ꯌꯦꯡꯂꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯑꯩꯗꯤ ꯍꯩꯇ꯭ꯔꯥ?" ꯊꯥꯗꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯀꯟꯅ ꯂꯥꯎꯔꯒ ꯂꯦꯝꯇꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ꯫ ꯊꯥꯗꯣꯏꯅ ꯂꯥꯎꯔꯛꯄꯗꯨꯗ ꯊꯥꯅꯤꯜꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯄꯥꯈꯠꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯐꯥꯎꯕ ꯊꯥꯗꯣꯏ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯩꯁꯨ ꯂꯥꯛꯂꯦ꯫ ꯊꯥꯅꯤꯜꯅ ꯊꯥꯗꯣꯏꯕꯨ ꯃꯀꯣꯛꯇ ꯏꯁꯤꯡ ꯍꯥꯏꯐꯦꯠ ꯈꯤꯛꯄꯤꯗꯨꯅ ꯐꯖꯅ ꯃꯁꯥꯗꯨ ꯐꯥꯊꯕꯤꯔꯒ ꯍꯪꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯑꯉꯥꯡ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯈꯨꯠ ꯊꯤꯜꯂꯤ꯫ ꯊꯥꯅꯤꯜꯅ ꯑꯉꯥꯡꯗꯨ ꯌꯦꯡꯂꯨꯕꯗ ꯑꯉꯥꯡꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ "ꯑꯁꯤ ꯀꯩꯗꯧꯔꯒꯦ? ꯏꯆꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯁꯤꯗꯤ?" ꯊꯥꯗꯣꯏ ꯊꯥꯅꯤꯜꯒꯤ ꯋꯥꯗꯨꯗ ꯉꯛꯅ ꯊꯥꯅꯤꯜꯗ ꯌꯦꯡꯂꯛꯄꯗ ꯊꯥꯅꯤꯜꯅ ꯑꯉꯥꯡꯂꯣꯝꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯄꯥꯈꯠꯅ ꯑꯉꯥꯡꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯉꯥꯡꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯐꯠ ꯄꯥꯡꯂꯛꯏ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯃꯤꯠꯇꯨ ꯂꯥꯎꯇ꯭ꯔꯤꯛ ꯂꯥꯎꯔꯒ ꯉꯧꯔꯣꯛ ꯉꯧꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯗꯨ ꯎꯔꯨꯕꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯄꯥꯈꯠꯅ ꯊꯥꯗꯣꯏꯕꯨ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯃꯤꯠꯇ ꯎꯈ꯭ꯔꯤꯕꯁꯤꯡꯗꯨ ꯃꯄꯨꯔꯣꯏꯕꯗ ꯐꯥꯎꯕ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯆꯍꯤ 1 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯊꯥꯗꯣꯏ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯛꯂꯛꯏ꯫ ꯄꯨꯡꯁꯨ 11 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯉꯜꯂꯤꯕꯅꯤꯅ ꯊꯥꯗꯣꯏꯁꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯁꯨꯃꯥꯡꯂꯣꯝꯗ ꯁꯨꯝ ꯊꯣꯛꯂꯛꯏ꯫ ꯃꯅꯤꯡꯗꯁꯨ ꯃꯤ ꯏꯟꯅꯕꯗꯧꯅ ꯁ꯭ꯔꯣꯠ ꯁ꯭ꯔꯣꯠ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯊꯥꯗꯣꯏ ꯑꯗꯨ ꯐꯥꯎꯕ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ꯫ ꯃꯥꯅ ꯆꯠꯂꯤꯕ ꯃꯈꯩ ꯇꯨꯡꯒꯤ ꯈꯣꯟꯖꯦꯜꯗꯨꯁꯨ ꯑꯗꯨꯝ ꯇꯥꯏ꯫ ꯃꯥꯅ ꯍꯦꯛ ꯂꯦꯞꯄꯒ ꯈꯣꯟꯖꯦꯜꯗꯨꯁꯨ ꯂꯦꯞꯄꯤ꯫ ꯊꯥꯗꯣꯏ ꯏꯃꯨꯡꯗ ꯆꯪꯂꯒꯦꯅ ꯌꯨꯝꯂꯣꯝꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯒ ꯀꯔꯤꯒꯨꯝꯕ ꯃꯤꯒꯨꯝꯕꯒꯤ ꯁꯕꯥꯟ ꯑꯃ ꯃꯃꯥꯡꯗ ꯂꯥꯟꯈꯤꯕꯗꯨ ꯃꯃꯤ ꯁꯥꯃꯤ ꯎꯍꯧꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯔꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯛꯇꯤ ꯃꯨꯟꯅ ꯈꯪꯂꯝꯗꯦ꯫ ꯊꯥꯗꯣꯏ ꯎꯈ꯭ꯔꯤꯕ ꯄꯣꯠꯁꯛꯇꯨꯒꯤ ꯃꯥꯏꯀꯩꯗꯨꯗ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯎꯈ꯭ꯔꯤꯕ ꯃꯃꯤꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯁꯥꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯍꯨꯝꯖꯤꯜꯂꯛꯂꯤ꯫ ꯊꯥꯗꯣꯏ ꯅꯨꯡꯁꯤꯠꯇꯨꯅ ꯃꯁꯥꯗ ꯌꯩꯕꯗ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯖꯔꯝꯗꯦ꯫ ꯍꯩꯅꯗ꯭ꯔꯕꯁꯨ ꯌꯦꯡꯗꯕꯗꯤ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯄꯗ ꯌꯦꯅꯈꯥꯗꯨꯅꯒ ꯃꯝꯕꯒ ꯌꯦꯅꯈꯥꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯃꯨꯁꯤꯟ ꯃꯨꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯃꯤꯒꯤꯁꯨ ꯁꯕꯥꯟ ꯃꯥꯟ ꯐꯝꯂꯤꯕꯗꯨ ꯃꯃꯤ ꯁꯥꯃꯤ ꯎꯔꯤ꯫ ꯊꯥꯗꯣꯏ ꯍꯟꯕ ꯂꯩꯇꯦ꯫ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯃꯈꯣꯡꯗꯨ ꯁꯨꯝ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯛ ꯏꯃꯨꯡꯒꯤ ꯑꯉꯥꯡꯗꯨꯁꯨ ꯀꯞꯈꯠꯂꯛꯏ꯫ ꯊꯥꯗꯣꯏ ꯃꯆꯥꯅ ꯀꯞꯂꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯑꯃꯨꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯅꯥꯛ ꯌꯧꯗꯧꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯀꯥꯟꯗ ꯇꯨꯡꯗꯒꯤ "ꯃꯃꯥ!" ꯊꯥꯗꯣꯏ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯉꯛꯅ ꯌꯦꯡꯊꯣꯛꯇꯕꯤ ꯉꯥꯏꯍꯥꯛ ꯉꯛꯅ ꯂꯩ꯫ ꯃꯃꯥꯏꯗꯨ ꯇꯞꯅ ꯃꯅꯤꯡꯗ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗꯨ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯤ꯫ ꯆꯍꯤ 1 ꯐꯥꯔꯛꯂꯕꯁꯨ ꯃꯁꯥ ꯐꯠꯇꯕꯅꯤꯅ ꯂꯦꯞꯄꯗꯒꯤ ꯍꯦꯟꯅ
ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯀꯞꯈꯤꯕ ꯉꯥꯏꯔꯤꯕ ꯃꯥꯅ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯥꯗꯣꯏ ꯄꯥꯈꯠꯄ ꯉꯛꯄꯅ ꯃꯁꯥ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ ꯉꯁꯥꯏꯒꯤ ꯑꯃꯨꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯂꯩꯊꯣꯛꯂꯒ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯉꯁꯥꯏ ꯂꯩꯍꯧꯕ ꯑꯃꯨꯕꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯂꯩꯔꯝꯕꯒꯤ ꯁꯥꯃꯤꯟ ꯐꯥꯎꯕ ꯎꯔꯝꯗ꯭ꯔꯦ ꯊꯥꯗꯣꯏ ꯉꯛꯂꯤꯉꯩꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥꯗꯨ ꯄꯥꯈꯠꯄꯗꯒꯤ ꯀꯤꯕ ꯍꯦꯟꯀꯠꯂꯛꯂꯦ ꯊꯥꯗꯣꯏ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯑꯉꯥꯡꯗꯨ ꯃꯥꯒꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯕ ꯃꯁꯥꯅ ꯈꯟꯖꯔꯦ ꯀꯤꯅ ꯃꯇꯨꯡꯗ ꯇꯞꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯃꯁꯥꯗꯤ ꯃꯆꯤ ꯂꯦꯡꯗꯕꯤꯗ ꯃꯉꯛꯇꯃꯛ ꯌꯥꯝ ꯀꯤꯅ ꯃꯃꯥꯏꯁꯨ ꯍꯨꯃꯥꯡ ꯉꯥꯛꯇ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯇꯞꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡꯗꯨ ꯇꯝꯊꯤꯔꯕ ꯁꯛꯐꯝ ꯑꯣꯜꯂꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏ ꯃꯄꯥ ꯅꯛꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯅꯪꯕꯨ ꯂꯛꯅꯒꯗꯧꯕ ꯃꯇꯝ ꯋꯥꯠꯂꯤꯌꯦ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯕ ꯇꯥꯔꯦꯅꯦꯀꯣ ꯍꯤꯍꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏ ꯃꯄꯥꯗꯒꯤ ꯑꯉꯥꯡꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯊꯥꯗꯣꯏꯁꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯍꯥꯟꯅꯒꯨꯝꯅ ꯄꯨꯝꯆꯣꯠ ꯁꯣꯔꯁꯨ ꯊꯕꯦꯠ ꯍꯣꯜꯂꯝꯕꯗꯒꯤ ꯂꯦꯛꯈꯤꯕꯒꯨꯝ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏꯅ ꯑꯁꯨꯝ ꯃꯪꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩꯗ ꯇꯨꯡꯗꯒꯤ ꯊꯥꯗꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠ ꯑꯃꯅ ꯇꯞ ꯄꯥꯏꯔꯛꯏ ꯊꯥꯗꯣꯏ ꯃꯁꯥꯗ ꯄꯥꯏꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯅꯤꯡꯗ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯊꯥꯗꯣꯏ ꯊꯥꯅꯤꯜꯅ ꯃꯉꯣꯟꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯊꯥꯗꯣꯏ ꯊꯥꯅꯤꯜꯗ ꯀꯣꯟꯁꯤꯜꯂꯤ ꯊꯥꯅꯤꯜꯗꯤ ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯊꯥꯗꯣꯏꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯊꯣꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯪ ꯂꯩꯔꯝꯗꯕꯗꯨꯗ ꯃꯄꯥꯟꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯕ ꯊꯣꯛꯂꯛꯄꯗ ꯃꯅꯤꯡꯗ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯏ ꯈꯟꯗꯨꯅ ꯌꯦꯡꯕ ꯂꯥꯛꯄꯗ ꯅꯪꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯑꯩꯗꯤ ꯀꯩꯗꯧꯔꯕꯅꯣꯅ ꯄꯥꯈꯠꯂꯨꯔꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯦ ꯊꯣꯏ ꯍꯥꯏꯌꯣ ꯊꯥꯗꯣꯏ ꯃꯁꯥꯗꯨ ꯄꯥꯈꯠꯄꯗꯤ ꯅꯤꯛꯄ ꯂꯦꯞꯇ꯭ꯔꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯁꯦ ꯀꯩꯗꯧꯔꯒꯦꯕ ꯍꯥꯏꯌꯣ ꯁꯦꯡꯅ ꯅꯁꯥꯗꯨ ꯅꯤꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯑꯩꯅ ꯃꯤꯠꯁꯤꯗ ꯀꯩꯅꯣ ꯈꯔ ꯎꯔꯨꯔꯦ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩ ꯚꯥꯞꯅ ꯑꯣꯏꯔꯝꯃꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯋꯥꯈꯜ ꯄꯪꯈꯟ ꯈꯟꯖꯤꯜꯂꯗꯤ ꯎꯕ ꯇꯥꯕꯅꯤ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯊꯥꯅꯤꯜꯅ ꯊꯥꯗꯣꯏꯕꯨ ꯂꯦꯡꯒꯣꯜ ꯑꯗꯨꯅ ꯄꯨꯁꯤꯟꯕꯤꯈꯤ ꯉꯁꯥꯏꯒꯤ ꯌꯦꯅꯈꯥꯗ ꯐꯝꯍꯧꯕꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯇꯧꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯊꯥꯗꯣꯏ ꯐꯃꯨꯡ ꯆꯪꯂꯛꯂꯕ ꯐꯥꯎꯕꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯃꯃꯤꯠꯇ ꯑꯁꯨꯝ ꯎꯗꯨꯅꯇ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏ ꯌꯦꯠꯇꯃꯨꯛ ꯆꯦꯞ ꯑꯣꯏꯗꯃꯨꯛ ꯆꯦꯞ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯨꯕꯗ ꯃꯄꯨꯔꯣꯏꯕꯗꯤ ꯏꯁꯤ ꯁꯤꯟꯅ ꯇꯨꯝꯂꯤ ꯃꯆꯥꯗꯃꯨꯛ ꯌꯦꯡꯂꯨꯏ ꯃꯆꯥꯁꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯊꯥꯗꯣꯏ ꯃꯃꯥꯡꯗ ꯃꯥꯏꯕ ꯀꯨꯜꯂꯅ ꯃꯥꯅ ꯄꯤꯔꯛꯄ ꯄꯣꯠꯇꯨꯅ ꯃꯌꯥꯏ ꯆꯝꯂꯛꯂꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯊꯥꯗꯣꯏ ꯅꯣꯡꯉꯥꯟꯕꯒ ꯃꯥꯏꯕ ꯀꯨꯜꯂꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯈꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯊꯥꯗꯣꯏ ꯆꯥꯛ ꯊꯣꯡꯂꯝꯂꯒ ꯂꯣꯏꯁꯤꯜꯂꯦ ꯊꯥꯅꯤꯜ ꯃꯆꯥꯕꯨ ꯄꯝꯂꯒ ꯊꯣꯛꯂꯛꯏ ꯊꯥꯅꯤꯜꯅ ꯀꯌꯥꯝ ꯀꯨꯏꯒꯗꯕꯅꯣ ꯅꯪꯒꯤ ꯊꯕꯛꯇꯨꯕꯣ ꯑꯉꯥꯡꯁꯦ ꯀꯨꯏꯅ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯅꯦ ꯀꯩꯁꯨ ꯀꯨꯏꯒꯗꯕ ꯅꯠꯇꯦꯗ ꯃꯤ ꯑꯃꯈꯛ ꯎꯅꯒꯗꯧꯕꯅꯤ ꯀꯨꯏꯔꯣꯏꯌꯦ ꯆꯥꯛꯇꯣ ꯑꯩ ꯍꯜꯂꯛꯂꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯍꯣꯏ ꯐꯖꯅ ꯆꯠꯊꯣꯛꯂꯨꯔꯣ ꯊꯥꯗꯣꯏ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯝꯂꯒ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯃꯥꯏꯕ ꯀꯨꯜꯂꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯦ ꯊꯥꯗꯣꯏ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯍꯣꯔꯦꯟ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯀꯩꯕꯨ ꯍꯥꯏꯔꯛꯂꯒꯕ ꯑꯁ ꯍꯣꯏꯗ ꯍꯦꯛꯇ ꯆꯪꯂꯒꯦꯗ ꯊꯥꯗꯣꯏ ꯇꯞꯂꯤ ꯀꯨꯜꯂꯍꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯦ ꯁꯨꯃꯥꯡ ꯌꯧꯕꯒ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯕꯤꯕꯒꯦ ꯊꯥꯗꯣꯏꯅ ꯑꯅꯤ ꯑꯍꯨꯝꯂꯛ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯊꯣꯛꯂꯛꯂꯝꯗꯦ ꯏꯃꯨꯡꯒꯤ ꯊꯣꯡꯗꯨꯁꯨ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯊꯥꯗꯣꯏ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯀꯧꯔꯛꯏ ꯍꯣ ꯀꯅꯥ ꯂꯩꯒꯦ ꯃꯗꯨꯐꯥꯎ ꯊꯣꯛꯂꯛꯇꯕꯗꯨꯗ ꯊꯥꯗꯣꯏ ꯆꯠꯂꯒꯦꯅ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯏꯕꯦꯝꯃ ꯀꯔꯤ ꯊꯥꯗꯣꯏ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯃꯃꯥꯏ ꯑꯃꯨꯛ ꯐꯠ ꯂꯩꯁꯤꯜꯂꯛꯏ ꯌꯨꯝꯁꯤꯕꯨ ꯃꯥꯝꯃ ꯀꯨꯜꯂꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕꯣ ꯍꯣꯏ ꯃꯥꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯌꯥꯔꯒꯗꯤ ꯃꯁꯥ ꯑꯃꯨꯛꯇ ꯎꯅꯖꯒꯦꯕ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯁꯥ ꯂꯩꯇꯦꯅꯦ ꯍꯜꯂꯛꯀꯗꯕꯁꯨ ꯃꯥꯟꯗꯦ ꯃꯆꯥꯅꯨꯄꯥ ꯑꯔꯨꯅꯥꯆꯜꯗ ꯂꯩꯈꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯕꯅꯦ ꯍꯤꯡꯈꯣꯜꯁꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯁꯪꯍꯧ ꯍꯥꯏꯗꯨꯅ ꯁꯪꯍꯧꯕꯅꯦ ꯑꯣ ꯑꯗꯨ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯐꯣꯟꯒ ꯂꯩꯕꯤꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯂꯩꯇꯦꯕꯣ ꯑꯁ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯣꯏ ꯌꯧꯔꯣ ꯊꯥꯗꯣꯏ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯨꯜꯂꯍꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯊꯥꯗꯣꯏ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯆꯥꯕꯨ ꯂꯧꯗꯨꯅ ꯏꯃꯨꯡ ꯆꯪꯂꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯗꯨꯅ ꯉꯁꯤꯗꯤ ꯂꯥꯡꯂꯦꯟ ꯆꯍꯤ 4 ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯂꯥꯡꯂꯦꯟ ꯃꯍꯧꯁꯥ ꯇꯧꯗꯕ ꯃꯑꯣꯡ ꯀꯌꯥ ꯇꯧꯈꯠꯂꯛꯂꯤ ꯍꯥꯏꯕꯗꯤ
ꯋꯥ ꯉꯥꯡꯕꯗ ꯑꯍꯟꯅ ꯉꯥꯡꯕꯗꯧꯅ ꯃꯤꯅ ꯅꯨꯡꯁꯤꯗꯕ ꯖꯥꯠ ꯖꯥꯠ ꯇꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯡꯂꯦꯟ ꯍꯧꯖꯤꯛꯇꯤ ꯆꯍꯤ 7 ꯁꯨꯔꯛꯂꯦ꯫ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯂꯥꯏꯙꯤ ꯊꯦꯡꯅꯈꯤꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯥꯏꯙꯤꯗꯨꯒꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯩꯈꯤꯕ ꯂꯥꯏꯙꯤꯒꯤ ꯊꯋꯥꯏꯗꯨ ꯂꯥꯡꯂꯦꯟꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤꯕ꯫ ꯑꯍꯤꯡꯗ ꯇꯧꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯥꯅꯦꯜꯅ ꯎꯍꯧꯗꯕꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯊꯥꯅꯦꯜꯗ ꯂꯤꯔꯝꯃꯤ ꯊꯥꯗꯣꯏꯅ꯫ ꯊꯥꯅꯦꯜ ꯊꯥꯗꯣꯏꯗ ꯃꯃꯤꯠ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯀꯥ ꯍꯦꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯊꯥꯗꯣꯏꯅ: ꯇꯥꯃꯣ, ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯑꯩꯒꯤ ꯄꯥꯞꯅ ꯉꯁꯤꯗꯤ ꯏꯐꯝꯗ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯋꯥꯕ ꯇꯥꯍꯜꯂꯔꯦ꯫ ꯊꯥꯗꯣꯏ ꯊꯥꯅꯦꯜꯒꯤ ꯃꯈꯣꯡꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯊꯥꯅꯦꯜ ꯑꯁꯥꯎꯕꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯛꯄꯒꯨꯝ ꯊꯥꯗꯣꯏꯕꯨ ꯈꯪꯍꯧꯗꯦ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯣꯛꯈꯤꯕ꯫ ꯊꯥꯅꯦꯜꯅ ꯊꯥꯗꯣꯏꯕꯨ ꯈꯣꯡꯄꯥꯛꯅ ꯍꯦꯛ ꯀꯥꯎꯈꯤꯕ ꯃꯤꯀꯨꯞꯇꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯃꯥꯂꯦꯝ ꯑꯇꯤꯌꯥꯁꯨ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯈꯥꯛ ꯂꯥꯎꯗꯨꯅ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯛꯏ꯫ ꯅꯥꯀꯟꯗꯁꯨ ꯅꯨꯡꯁꯤꯠꯅ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡꯗ ꯌꯩꯕꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯉꯥꯡꯕꯒꯨꯝ ꯃꯈꯣꯟ ꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯑꯔꯥꯞꯄꯗ ꯍꯨꯏꯁꯤꯡꯅ ꯂꯥꯛꯅ ꯈꯣꯡꯂꯤ꯫ ꯇꯥꯟꯖꯥꯗꯨꯗꯁꯨ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯅꯣꯛꯄ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯇꯤꯜꯂꯗꯨꯅ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗꯨꯗ ꯈꯣꯟꯖꯦꯜ ꯄꯨꯝꯕ ꯅꯤꯟꯗꯨꯅ ꯂꯩꯔꯔꯦ꯫ ꯊꯥꯅꯦꯜ ꯃꯃꯥꯏꯗꯨ ꯉꯥꯛꯁꯪ ꯉꯥꯡꯅ ꯃꯍꯥꯛꯅ ꯀꯥꯎꯊꯣꯛꯇꯨꯅ ꯇꯥꯔꯤꯕ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯕꯨ ꯃꯁꯝ ꯄꯥꯏꯔꯒ ꯃꯅꯤꯡꯗ ꯈꯪꯆꯤꯡ ꯆꯤꯡꯊꯩ꯫ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯂꯨꯅ ꯂꯣꯏꯅꯕꯤꯔꯒ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯊꯃꯣꯏ ꯀꯟꯕꯤ, ꯃꯤꯍꯥꯠꯄꯤ, ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯃꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯄꯨꯁꯨ ꯅꯍꯥꯛꯅ ꯍꯥꯠꯄ ꯉꯝꯂꯤꯕ? ꯅꯪꯒꯨꯝꯕ ꯅꯨꯄꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯉꯁꯤꯐꯥꯎ ꯍꯤꯡꯂꯝꯂꯤꯕ? ꯃꯇꯤꯟꯁꯤ ꯆꯜꯂꯤ, ꯇꯨꯀꯠꯆꯩ, ꯅꯪꯒꯨꯝꯕꯤꯁꯤꯗꯤ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ, ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯕꯨ ꯑꯃꯨꯛ ꯂꯥꯛꯇꯅ ꯏꯟꯊꯣꯛꯈꯤ꯫ ꯊꯥꯗꯣꯏ ꯃꯃꯥꯏ ꯎꯞꯁꯤꯜꯂꯒ ꯇꯨꯏ꯫ ꯊꯥꯅꯦꯜꯁꯨ ꯊꯋꯥꯏ ꯆꯥꯛꯅ ꯃꯈꯨ ꯀꯨꯟꯊꯔꯒ ꯅꯣꯟꯊꯗꯨꯅ ꯀꯞꯂꯤ꯫ ꯊꯥꯗꯣꯏ ꯃꯁꯥꯅ ꯃꯍꯥꯛ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ ꯈꯪꯖꯔꯦ, ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯁꯛ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯖꯅꯤꯡꯂꯝꯃꯤ꯫ ꯃꯥꯏꯕ ꯇꯣꯃꯥꯜꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯅ: ꯃꯥꯃ, ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯖꯔꯦ꯫ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯖꯕꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯔꯥꯜ ꯄꯨꯝꯕ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯔꯒꯦ꯫ ꯑꯗꯨꯒ ꯃꯥꯃꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯊꯣꯏꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯍꯟꯕꯤꯌꯨ꯫ ꯊꯥꯅꯦꯜ ꯅꯣꯟꯊꯗꯨꯅ ꯀꯞꯂꯝꯕꯗꯒꯤ ꯊꯥꯗꯣꯏꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ: ꯅꯪ ꯑꯩꯅ ꯀꯔꯤ ꯍꯥꯏ? ꯀꯔꯤ ꯍꯥꯏꯒꯦ ꯍꯥ? ꯅꯪꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯌꯥꯔꯣꯏ, ꯈꯪꯂꯕ? ꯆꯠꯂꯣ, ꯅꯪꯒꯤ ꯅꯁꯛꯇꯨ ꯑꯩ ꯏꯃꯥꯡꯗ ꯎꯠꯂꯅꯨ꯫ ꯊꯥꯗꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯑꯍꯤꯡꯗꯨꯗ ꯃꯥꯏꯀꯩ ꯈꯪꯗ ꯀꯛꯉꯥꯎꯅꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯅ ꯊꯣꯡꯒꯥꯜꯗ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯉꯁꯥꯏ ꯃꯈꯩ ꯀꯣꯝꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯃꯆꯥ 3-4ꯗꯨ ꯅꯣꯛꯈꯤ ꯌꯦꯡꯅꯔꯒ ꯊꯥꯗꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯅꯦꯜꯅ: ꯃꯥꯃ, ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯒꯅꯤ? ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤ ꯌꯧꯅ ꯐꯠꯇꯕ ꯇꯧꯔꯝꯕ ꯑꯁꯤꯗꯤ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯏ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯊꯥꯖꯔꯨꯔꯒ ꯃꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯗꯤ꯫ ꯇꯣꯃꯥꯜꯅ: ꯀꯔꯤꯁꯨ ꯈꯜꯂꯅꯨ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯌꯥꯏꯐꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯅꯪ ꯋꯥꯈꯜꯗꯨ ꯊꯦꯟꯃꯜꯂꯤ꯫ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯊꯥꯗꯣꯏꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ꯫ ꯅꯆꯥꯅꯨꯄꯤꯅ ꯍꯌꯦꯡ ꯃꯃꯥꯕꯨ ꯍꯣꯡꯂꯛꯂꯕꯗ ꯅꯪ ꯊꯃꯣꯏ ꯀꯥꯏꯒꯅꯤ꯫ ꯃꯍꯥꯛꯅ ꯐꯅ ꯂꯥꯜꯂꯕꯁꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯊꯥꯅꯦꯜ ꯉꯛꯅ ꯌꯦꯡꯗꯨꯅ: ꯃꯥꯃ꯫ ꯇꯣꯃꯥꯜꯅ: ꯑꯁꯦꯡꯕꯅꯤ ꯏꯕꯨꯡꯉꯣ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯍꯥꯛꯀꯤ ꯌꯥꯏꯐꯅꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯤꯕ ꯈꯣꯡꯆꯠꯁꯤꯅ ꯅꯍꯥꯛꯅ ꯆꯠꯇꯨꯅ ꯃꯥꯕꯨ ꯉꯥꯛꯄꯤꯔꯒ ꯍꯥꯟꯅꯕꯨ ꯅꯨꯡꯁꯤꯅꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯁꯨ ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯪꯗꯤ ꯅꯥꯛꯇ ꯂꯩꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯤꯕꯝꯁꯦ ꯂꯨꯔꯛꯂꯦ꯫ ꯅꯆꯥꯁꯨ ꯃꯈꯣꯏꯅ ꯄꯥꯛ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯅꯉꯣꯟꯗꯒꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯍꯦꯟꯕꯅ ꯏꯕꯦꯝꯃꯒꯤ ꯃꯆꯥꯗ ꯏꯕꯦꯝꯃꯅ ꯅꯨꯡꯁꯤ ꯋꯥꯍꯩ ꯑꯃ ꯍꯦꯛ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯅꯆꯥꯕꯨ ꯁꯣꯏꯗꯅ ꯊꯥꯗꯣꯔꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯁꯨ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯏꯕꯦꯝꯃꯕꯨ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤꯕ ꯑꯃꯨꯛ ꯉꯝꯗ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯁꯨ ꯇꯥꯒꯅꯤ꯫ ꯅꯍꯥꯛꯅ ꯉꯥꯛꯄꯤꯕꯁꯨ ꯉꯝꯂꯣꯏꯗꯕꯗ ꯅꯍꯥꯛꯀꯤ ꯅꯆꯥ ꯀꯟꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯉꯥꯛꯄꯤꯔꯒꯦ ꯍꯥꯏꯅ ꯇꯧꯁꯤꯟꯅꯔꯝꯂꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯊꯥꯅꯦꯜꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯗ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯦꯝꯆꯟꯗ꯭ꯔ ꯁꯣꯏꯕꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫